Kuki terrorist Singna bom apan fit Touduna Thamlambadagi bom expert ki Kangbuna Louthokhre pawasi ngasinung thil phongkiba Kangleipaki maira pawsi dagi lokhat savanay Kuki terrorist Singna ngarang nung thil pung mari rom taba matamda Imphal East District atay na ba Kangpokpi District ki manungsan ba Maphawdam Police Station na kuan ba Saijang Hills Range da bom apan fit Touduna Thamlambadagi khulngak pa khunja singna thengnarakpadagi Maphawdam Police Station da pau pidaba matungda bom expert ki Kangbuga loinana asoy angam yaudana Louthokhre haire bom sing adu Saijang Hills Range ki sarukta khulngak pa singna changba matamda fit Touduna leiramba thengnarakhiba ne bom apan adu wire sizinaduna amaga connection Touduna thamlamme bom sing adu da hek sokluba matamda khangaudana pokhairakpa yabagi phibamda plan Touduna thamlambani haire police ki pauna hai bom sing adu local med motor cell ne bom expert ki Kangbuna yamna section na hai Singna bom sing adu asoy angam yaudana Louthokhpa ngamle haire